इंडिया के जियोपॉलिटिक्स ना लमदम असिगी मियामबु मसागी सिटीजन अमा ओइना खलक्तबना मरम ओइरगा मालेम गी लेमाइदगी मुत्खिबा याना लेरे हाइना कोऑर्डिनेटिंग कमिटी ऑफ मणिपुर इंटीग्रिटी कोकोमी गी कोऑर्डिनेटर ꯊꯧꯆꯣꯝ ꯁꯣꯃꯔꯦꯟꯗ꯭ꯔꯣꯅ ꯐꯣꯡꯗꯣꯔꯛꯂꯤ ꯋꯥꯐꯝ ꯑꯁꯤ ꯀꯣꯀꯣꯃꯤꯅ ꯁꯤꯟꯗꯨꯅ ꯆꯤꯟꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯟꯗꯥꯔꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯄꯦꯂꯦꯁ ꯀꯝꯄꯥꯎꯟꯗ ꯂꯩꯕ ꯏꯕꯣꯌꯥꯏꯃ ꯁꯨꯃꯥꯡ ꯂꯤꯂꯥ ꯁꯪꯂꯦꯜꯗ ꯄꯥꯡꯊꯣꯛꯈꯤꯕ 365 days of Chinkuki narco terrorist aggression in Manipur haiba hiramda nongmagi oiba khana nainabagi thoram amaga mari lainena phongdokhibani Somarendro na hai numit chahumga humpumanga faraklaba lal asi ngasisu ahongba amata leidri masigi mahuta nongma nomagi mi sizilakli India lengak nasu lal asi external aggression na tawrakpani haina khanglaba fawbada ngasi fawba micham miyam halaklabasu karishu tawduna wahai amata haidana leirakpa asi lal asi loshinbagi fibam ma uraktre maram asina lamdam asida leiminari ba furup khudingmakna punsinduna apunba ama oibagi thabak pangthokpa tangai fadaba adu lakle chahi ama chap chana faraklaba lal asi loishinge hairabadi nahana loishinba yare masida indiana sanariba aronba agenda amadi policy asi aikhoi lamdam asida leiminari ba furup khudingmakna su khanglaba amani Indiana tawriba geopolitics asi aikhoi lamdam asigi miyam asibu baligi hameng amagum sizinnarakpani haivasi kokomina lawi masimagna lamdam asigi miyam asi masagi citizen ama oina ubagi mahutta makhoigi geopolitics mai paknaba honarakpani asigumba India gi policy asina maram oiraga lamdam asigi miyam asi malem gi leimaidagi sungsoi shoidana mutkragani maram asina hojik lamdam asida leiriba furup khudingmaki apunba amana lal asi thengna haudrabadi khundaminariba furup kaya amadi miyoi kaya asi lukhiba yana lei maram asina aikhoi puna lal asi thengnaminarasi phongdoki India ki geopolitics tawrakda Manipur se sidarakwa masina maram orga koi yamna section mina mathau tai maram di mana akhoi ase Manipur miyam ase masabi citizen oina ubang maktawdagi mag geopolitics ne hena lubudagi asiguma nakharaiba lal ase akoina aibri nomai aibri paishu to ba habase nakal ani moka nomai kapsar matamna badugi agreement tawgane simu bujanu akho handa toriba susti karma makani suran tanda nomai kapsar hadi nomai baton odana awuga suri awra akoi miyamu National Mahonor Badu Polishima, money high Kanjaka, Hiti, Manipur, Namina, one about Tari, Sinarana, the Tomato community to Jalaga, last Nogadi, Manipuri, Put Payasu, Emiga, you couldn't look, you like.